KNO amadi ZRA gi luchingba PS haukip amadi tanglen pau gaite yauna Myanmar dagi laklaga Manipur da erang sagatpa mee-oi singi mathakta center lengak na Thigatpagi Thabak Chathari makhata na thigathanduna India da leihandana bahotnagani haina Chief Minister N Biren phongdokhre wafam asi ngasi High Court of Manipur gi nauna Chief Justice oiraba Justice T Krishna Kumar na wasak lobagi thauramda saruk yaba lakpada paumi sing na unabada SKTV News na hangba wahangi paukhumda Chief Minister na phongdorakibani mahak na hai Kuki National Organization KNO gi luchingba PS haukip amadi Zu Revolutionary Army ZRA gi luchingba thanglian pau kaitebo Myanmar machani khangna matamdugi center da panba lengakna state lengak tanaramdana inkumza lising ani manga aduwaidage suspension of operation taunaba thaurang chatharamkibani Chief Minister na makhatana hai Chahi cha kayagi mamangdage leiminaraklaba thadau mar paite amadi baifai furupka lengakka yanadaba karisu leite mapandagi laklaga lamdam asida erang sagatliba kangbusing adu aikoina masak khangdoktuna makhoigi mathakta action logadabani haina Chief Minister na phongdokhi 2005 tagi government yauduna su tawrena mapandagi mayamam pusala tawrame hojiki kene gi PS hauki he himself Myanmar born ni Myanmar masani hojiki only JRA gi thanglen pang guite da natna PS hauki bhai ba hojiki keno gi chairman ji majo brahma masani brahma dagi torokana Nagaland bank gi thabak toroma madagi bank gi thabak thadok Manipur laga lan hobo sabani they are not original indigenous lai ba khoi thadok gi paite gi mar gi adagi wifi gi khoi kana su kai su haidena kana basu lekte moiga moi mapandagi laga Irang Sagalibu Kambuduni, Aduna Koi, who is enemy, who is friend, as a media friend sing, Adu Manipur, Japona Manakoi, identified to Rukanda Action logo. And the Koi Moi, foreigner in Haiba Kambu, already a Senate government, Senate government, Moi Marta inquiry to Thigatpagi, Makhata, and so Thigatpagi Moibu, Hamdana Baitare, foreign soil Gimidi, Indian soil, the water on the Koi. Nakal amaromda mobile data yauna internet service ta thamliba athingba asi tangai fadana thamdaba yadabagi thambani law and order ki fibum khara hek farakpaga internet service ta thamlamba athingba loktokani haina Chief Minister N Biren na phongdokhi mahak na hai ziribam gi thodok adugi mayokta miyamna khongjang changsinbada leingak na karisu haide maduda Miyam gi nungai ta phongdok chabani adubo khongjang jangsilliba miyam gi marakta political gi khudong chaba lawba manba thawong kaya chatharakhi bagaloinana yum kai mai thakibadage thodok sing adu media khara yauna mee-oi kaya na social media da live thakhe maduna erang asi henna chawthokna ba maram oirakpadage internet tengbagi warep lawkibani Masigi sumathakta miyamna changsinba khongjanggi khudongchaba lawduna yumdagi fau yauna sanalupa amadi sel kaya huduna pukhiba si karamba khongjangno tawdok sing aduda chenaba sing logi oiba thabak lawkhatpa haure hainasu Chief Minister na phongdokhi Ziribamdagi angang yauna mee-oi taruk faduna hatkibagi tawdok aduga mari leinana Chief Minister na makhata na hai Boro Bekragi relief camp ta laiba miyam amadi police station fawba loishinnabaki wakalonda kuki terrorist sing aduna afaba khutlai paiduna attack tawrakpani maduda CRPF na lawkiba thaudang thaganingai ni Tawdok aduda chenaba sing hauzik fawba faba leitri adubu leptana operation chathari haina Chief Minister N Biren na phongdokhi Internet thing base kuchu yam nuaite modern world sida di internet si koi yam tangai phada bhai batare mayam ne na khangnari adu government gi su law and order si maintain tok da ba da ba tangai phada ba lei bagi ne ba nahan gi thokriba thodok tumak mi gi yum mai thabadu yum thugai bu live tha lei birame ba ai koi FIR bu di tokre adu ora su adu maina erang du sagana ba da mating we aduna adu gum bu to widra gadi phaba chumnagi agitation to ba kangbu diri yam phajana to we ba agitation to riba civil society kari gi di yam Phajana to web, Akaya toy to give. Marakta ship, Lamsang Rajan gi phau hu gi ba. MLA Kishan gi mayum dagi ngarang sanalapa loki gi yawrai du ne ba. Sibu agitation lai ba. Sigi maram sugum mayam sidagi ne ba koi internet thing ai se. Don't blame only to the government. Ai isa si sukhragra koi lai ba mayam se sum thok na ba masange. Nahan gi mi ha to the pen the rally sachaba dharna tokjaba adagi ngangjaba koi kari mata koi but adugi namada politically advantage lawriba gang singdudi koi legal action khara tawrke mayam yawbirakunu ain gi oiba tawjasunu aduna huji oiraiba film sida kitang film je faragadi
अथवा मतमदा इंटरनेट हांगन बगी तौजे बोरो ब्रेकादा लेरिबा इखोगी रिलीफ कैम्प दा लेजरिबा मियोय चामगा तरा मंगा लेइ मिसम पुलिस स्टेशन दा मियोय कुंथा मोमा लेइबा हाइरिबा सिगी रिलीफ कैम्प सिने अदुगा होजकी पुलिस स्टेशन सिने पूरा ओवररन तौननबा एकता लोइसल लगे हाइदन लाकपा टीम गैंग टेररिस्ट कांगबुनेबा रॉकेट लॉन्चर याउना रॉकेट लॉन्चर कापदन यम मै चाइदो अदुदैदा सीआरपीएफ सिंगुना डिटाले तौरमद्रबा अखोगी मिसम प्रजा चामम चानी दो सिरमबा याबा पोने एनआई नसु केस अमा पाइखल यादो एनआई न पाइखल लेना कोइ स्टेट गवर्नमेंट तुमि लेते वे हंटिंग देम डाउन अदुना अदुगी मयाम तौबिगनु अदु होय नाकल अनि लान सोंगनबनि नखरा सोक पन्याउनै मसिगी दमका कोइ नुगाइदबा फोंदो अदु गवर्नमेंट के साइड देगी कोइ मैक्सिमम बेस्ट लेवल द मिसम प्रजा लाइफ प्रॉपर्टी कन्नन बदे कोइ नेतन होना गेगे